ꯑꯁꯤꯅ ꯑꯗꯨꯒꯤ ꯂꯥꯛꯂꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯂꯦꯞꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯊꯕꯛ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯏꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ Uma security me yomi security yomi. Parang jidip na ako gi tulak kibagi matung ina ako gi loina ba government karmachari nge office ta loi sangjara maga adum makoi ga sum understanding lainaraga adum thonglon sin jara me anambana adubu mase DC da lake aina DC da mo akoi sangjara pani adubu ngahak wakan tanada bagi hai tare ko ngahak khara adum taunagre khara ngang sangnagre adugi matungda adum akoi sar akoi gi additional SP hoi adigi OC hoi lakpadagi adum moina sobse taunana bagi damak moina madam da line logi raga madam ga koi unalle akoi una zarure madam na haibi rei se yari ba makai akoi su yari ba makai mayam gi ni taude ya da banina yari ba makai akoi su control tauna ba honarage manung gi se taude ya da bakara adum karasu khara makai di akoi taude ya da bakara makai di adum taurage haiba poto admaina thambire yam fazana cooperation pibire mayamna mera bujo koina hanna thagachari aduga matung samaina numinini humni sidi asmaina leinarse ko yari makai irang thoktana ba haina admaina wadu thambire sensitive hobugi sensitive hobuidi adudi yeithokre adugi di wari sanadre aduna mungarang wari sanaba matamdadi adudi koi sidi thibagi matamle adudi moiga koi ga dingarangi aduna wai sanagre ngasina aduma lakli bawa akoi lepiyu haibani akoina sidaida thabak tawriba kholiba jingje akoi punna mateng pangminasi inminasi haibani adu madam na loi sab tawrabani na akoi office kuding makki changjarudre akoi di office masa around manung da leiriba pose loina sanga kata masa ga khoi yan taminagi haibani ba dubu daita ma lobiri bani na akoi madam na lawrabani na akoi loi yanaraga akoi thola enga chi oina madam na lobi aure daita to loina